political platform da dum panghai haina ba ma tawba adu loina koi ruling class ki even prime minister masam khawba opposition sing da yam hai hai du ba yama haina ri ba khona ri mayam puna makse masi yamna koi hekta koi khaling kha tha da na tawna ba nature do koi udi adu bo Rahul Gandhi go very wahi khara prime minister attack tawi haiba gi damakta ma lower court amana faraga chahi ani gi hadok pibe se yamna se undemocratic oiba democracy bu singnaba adu loina koi communal forces singbo yam thongna happa adu loina chawraba corporate adu senjau pai bisingdo moibu yam tin encourage toba adu ba koi thabak ne khale lingana Rahul Gandhi ki mayokta tawreiba loriba khongthang ase masena bharat leriba political party taraga mari na supundra supreme court wakat khare sina ratana praja section punama political party kaya amana adu loina sa ahomba onba pamba democracy bu thajaba miyam soidana paksan lorakani hai se koi CPI ki maikeli hai tare chapsana thaje